ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗꯗꯤ ꯍꯥꯏꯖꯕ ꯁꯨꯝ ꯍꯌꯦꯡ ꯇꯤꯝ ꯂꯝꯖꯦꯜꯗ ꯌꯥꯎꯒꯗꯕ ꯃꯧꯁꯤꯡ ꯂꯩꯔꯒꯗꯤ ꯃꯤꯡ ꯉꯥꯛꯇꯪ ꯄꯤꯁꯤꯟꯕꯤꯔꯒ ꯃꯗꯨꯒꯤ ꯑꯦꯔꯦꯟꯖ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯍꯌꯦꯡꯒꯤ ꯇꯤꯝ ꯂꯝꯖꯦꯜꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯃꯃꯥꯡꯒꯤ ꯂꯝꯄꯥꯛꯁꯤꯗ ꯇꯤꯝ ꯂꯝꯖꯦꯜ ꯇꯧꯒꯅꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯧꯖꯤꯛꯀꯤ ꯉꯥꯅꯨ ꯐꯥꯒꯗꯕ ꯃꯤꯁꯤꯅ ꯍꯟꯗꯛꯇꯁꯨ ꯌꯦꯟ ꯀꯤꯂꯣ 30 ꯄꯥꯕ ꯑꯃ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯂꯧꯅꯕ ꯊꯥꯎꯁꯨ ꯌꯥꯎꯍꯜꯂꯅꯤ ꯑꯗꯨꯒ ꯃꯆꯜꯅꯕꯁꯨ ꯍꯥꯞꯄꯦ ꯃꯔꯨ ꯃꯔꯥꯡ टाइम टाइम को करवाना वैसे नानी फादा हो नानी फादा हो रहा
Nani nagpapalad na. Sana talaga naman namin sa kapal ba? Para kapag ako namin udah kain nila din natin ako namin sa kanila lang na. Tahu, namin ito, tahu.